mana masing leibada yamna section ningai oirakle food poisoning da imung amagi mi ama Leikhidre Ateina Laikannari laibak thiba thogdok amada kaithel dagi leiruba sebot ka ngari ga ngauraga charubadagi food poisoning oiramba yai haina singnaba mawongda imung amagi mi ama Leikhidre aduga Ateina hojik Rajmedicity da Laikannari haire Press na phangba paw amada thongju part 2 pesu lampaktage longjam khamba chahi 35 ngarang ayok pung 9 lom tabada rims da Laikannari matungda Leikhidre haukiba tang 16 gi ayuk ta Leikhidre longjam khambage imungda kongba bazar dagi lerakhiba sebot ka ngari ga ngauraga chaki haire imung aduda laiba Leikhidre khambagi apokpi longjam ibemu leima chahi 69 mase longjam purnima chahi 93 amasung mayama longjam Tompoksu Rims Hospital da pukhatuna Laikannari matungda makhatana Rajmedicity da amuk puduna Laikannari haire sebot adu haukiba jun gi tang 8 da longjam tompokna kongba bazar dagi leirakhibani haire sebot adu haukiba jun gi tang 16 gi ayukta ngari ga ngaukhe aduga yumdagi hekpa sauri thongba amaga chak chakhibani haire sebot ngauba du imung adugi ahal oina leiriba apokpa chawbade chaba yaukhide haire ayuki chak toklaba matung nungthil da imung manungge mi sing adu oba yauna khongtoina hamlakpagi layong sing tawrakhibane isam samna anaba adu phakigadra haina khallaga adumak yumda leiraba matungda tang 16 amasung 13 gi lonaba hingda oba phaibagi layong adu henjilakpadage makhoi marimak Rims Hospital da pukhatlaga Laikannaki haire aduga khambade arang ayuk hospital da Leikhidabani haire aduga makhoi ahumna Rajmedicity da pukhatlaga Laikannaki adubu tompokte phibam khara phagalakpadage yumda putharaga makhatana hidak langthak charaga leiri haire makhoi na sakhiba sebot adugi lemhoba sebot ani hojik makhoi gi yumda leire maramaduna tasengna food poisoning oiriba se kadai dagi oirakpano haiba adu made thidokpa ma changle maramaduna hojik yumda lehoriba sebot ani adu mari leinaba state government ki authority na lokhat piraga changyeng na chingba tawraga kari yauribage khudong thiba uhengadaba pesticide natraga akanba preservative kumba yaubra haiba du yenghaningbagi apamba phongdoklakhe thabak kadabagi laingaki oja ahum suspend tawkhre oja 15 gi mathakta suspend tawkhre mari leinaba authority dagi mangjongna ayaba mata lawba tawdana thabak karamdaba laingaki tongan ba school singda oja oiribi miyoi ahum ngarang thabak dagi suspend tawkhre Manipur laingaki Directorate of Education S ki Director L Nandakumar na khuyek piduna thokiba tongan ba order singda hai oja sing asi mari leinaba authority singdagi mangjongna ayaba mata lawdana magi thabak mafam singda chalamdabadagi Central Civil Services Rule 1965 ki Rule 10 Sub Rule 1 gi makhada makhoi bu khudakta thabak suspend tawkhibane suspend tawduna leiringai cherak asida makhoi imphal thadokuna satpa yaroi tangai fadana satkadaba leirabasu mangjongna Director dagi ayaba lawgadabane ngarang thabak suspend tawkhrabasing adudi Lamlong Higher Secondary School da hana tarambadagi handakta Bisnulal High School da transfer tawrakraba science graduate teacher KHH Ranju Devi EIN 080512 Chirai UPS ta hana tarambadagi handak JDO Office Zone 1 da posting tarakraba science graduate teacher RK Mirandar Devi EIN 083958 amasung Churasanpur Government Higher Secondary School da posting taribi primary teacher Ilosi Mingthang Mawi Sinate ni haire oja ahum mathau toramdabage thabak suspend tawkhibagi matangda Education S ki Director L Nandakumar na pausi asiga wari sanabada mahakna haike telaba matam kharasida oja mayam ama thabak suspend tawkhre school kayada oja sing mathau ningthina tawribra haina check tawbada oja sing maram ama phauba pidana matam sangna school karamdaba amasung mahiroi sing lairik takpiramdabana maram oiraga makhoigi mathakta disciplinary action oina thabak suspend tawbane Chaliba June tha asida oja 15 rom thabak suspend tawkhre makhatana school singda oja sing karibra amasung lairik tambiribra haiba yengsinbagi thabak chathakigane CM nongmai singdol da maisau taret ki mitam khillagane nongmai singdol da lamdam asigi maisau taret ki achouba mitam khinnaba laingang na thorang laukhalagane masina tungi mirol da makhoi gi maramda khangan badan natana lamkoiba mayam gi phajarba mafam amasu ohenba ngamgani haina Chief Minister N Biren na phongdokhre Androgi panam ningthau laibungda leiriba mutnaidraba maigi nauna semgat sagatkiba infrastructure amasung tongan ba puwariga mari leinaba ningsing khubamsing sangabagi thoramda Chief Minister na wafamasi phongdokhibane Chief Minister na hai androgi miyamna ipa ipu singi chana kanglon kaya ngakna chalamba si yamna atang bane
Tampakta khundariba phurupsinggi marakta ipa ipusinggi kanglon ngakpase androna ahanba oigani haina lauwe. Tampakta khundaba ayamba phurupsing ipa ipugi chana kanglonsing mangkhibagumna tawre loinana hojikta nahungna thirakpagumna tawre. Kumja 1918 gi matamda thokiba sathigraba awalangi matamda ningthona yunglamba nung iramba mayek aikhoigi tanglaba lanne. Masisu MTDC amasung Art and Culture Department ta maphamasi fazana semganaba pauktak pikhre. Mutnaidraba mai leriba sanglen asisu ipa ipugi yumjawgi mawongda semganaba khulakpaga tanaramkhibane. Nongmaiching chingge umang ngak selaga thamlamliba sige asengba mapude androna oiraga leiramle. Reserve Forest haibasi Ateina natte masidagi uhai wahi mana masing thiraga chabada karisu kaide. Umang yokhalaga ngak senduna thamba haibasi taudraba yadraba ama oiribane. Nongmaiching singbu ningthina ngak senba sige mana waina andro miyamgi damak androge chapu sapam achauba workset ama lupa lakh 30 dage yankhai phawba changna saragane. Matam amada lairamba singlup naibage chanabi ase nahongnana hawdokpagi tangai fadaba leire. Khulakpa leibagi kanglon khunjasingda chanahanba mathau tare. Masi natrabade pari purigi liglam kaya ngakpa ngamdabagi phibamda leigane. Mising yamjakhidraba aikhoi ase mapanda yum khara pankhe khara chatkhe. Aikhoi ase asum mangsilakpa yabagi akiba leire. Androda leiriba miyamgidamak CMHD amasung PMJAY gi card phangdabasinggi khudong chahananaba numit ninigumba kem ama pangthoknaba sillagane masida miyamna khudong chaba lawbiyu haikhe. Chief Minister na makhatana hai laingangna paikhaliba scheme kaya asigi kanaba mapung phana launaba miyamna honabiyu. Andro bazar gi akoibada leiriba lam khopsilaga sajaliba sing demarcation tawhalaga eviction process tawhalagane. Andro da ima kaithel ama soidana saragane. Panam ningthauge retaining wall paikhatlagane andro high school asi higher secondary ongkhatnabagi wafam cabinet ta puthoknaba khanaragane. PIC andro CIC da ongkhatpage wafam asi chana kanglon yenglaga kari tawba yabagi haiba yengsilagane. Mafam asida bank hangdoknaba kari tawba yabagi haibadusu yengsingane. Umang yokhatpa si aikhoigi tawdraba yadrabani haikhe. Operation chathakre Imphal West District Police Commando team na hiruan balaikai yauba ya school area da ngarang ayuk pung 3:30 dage 9:30 fauba yum sangduna thiba humba chathakre. Police ki pauna hai thiba humba du da yumpok humbudragi manungda bail out mari yauna miyoi chamaga kunlom verify tawkhe adubu miyoi amata faba punbadi leite haire. RTI gi paukhum hanjin pi dabagi lupa 15,000 Epilenda fine pi na bakhangan khre. Wangoi Municipal Council gi Executive Officer suwediba SPIO da thakiba RTI ge paukhum pirakti haiduna RTI tharakliba Epilen aduda fine oina lupa 15,000 pi kinaba Manipur Information Commission na khangan khre. BJP na Enforcement Directorate po khulai oina sisinaraga Rahul bu ikaiba pire Congress ki President Sonia Gandhi amasung hanagi President Rahul Gandhi bu Enforcement Directorate ED na ngayhak leitana samon tharagang wahang pahong chathaduna ikaiba piba ase. BJP na ED bu lana sisinabani haina Manipur Pradesh Congress Committee ki President K Mega Chandra na phongdokre. Congress Office na pangthokpa pawgi miphamamada Mega Chandra na hai BJP gi lusingba singna senja thumja tawba miyamdagi lut tawba matamda BJP na tumina laisille makhoigi senariba lusingba singi mathakta wakat ama phawba ED da langkhatuna thigadhande. BJP na opposition gi lusingba singi mathakta Enforcement Directorate po khulai oina sisinaba si laibak thivane. Indira Park mapu pandre lamlen ga manare haukiba kumja 1993 ke November 13 matam adugi Chief Minister Risang Kaisingna sangaduna miyamda sinaramba Indira Park haina mingthonba angang singi sanapam park ase ngasidi mapu pandre lamlen gumna leire park asigi manungsu amot akai fatahawdi singna pikthan na leire. Artist singge angamba mateng pangane Chief Minister Manipur Government ke Art and Culture Department na sinduna Chief Minister ge Artist singge Tiangbang Scheme 2021-22 ge khangatlaba artist singdang khusinaba made National Award fanglaba singbu okpagi thoram mama ngarang kanglada Chief Minister na chief guest oiduna pangthokre. Matam pumbada leiriba government asina artist singge angamba mateng pangani haina Chief Minister N Biren na phongdokre. Chayan aba thesis ki matangda Professor Amar Yumnam na sengdorokle Manipur gi ngamkhai gi matangda lana isinba thesis ama Professor Amar Yumnam na ayaba piduna phongki haibagi matangda tongan balup kaya na phongdok rakhiba wafam adugi matangda MU ge hanagi BC Professor Amar Yumnam na sengdorokle.
Amaru yumnamna khuyek piduna thadorokpa cherol aduna hai haukiba numit humni asida Shapamcha Yadumani amade Mahiroi lup taruki thaupuba singna mahaki yumda laktuna Brigadier SK Saramana phongkiba lairik adugi matangda wari sanakhe Brigadier Saramana ikiba thesis aduge original copy sing mahaki maikaidage mahiroi sing aduda utke loinana makoina soi hairiba wafam adu thesis aduda yaude thesis adudagi nauna amuk semdok sadoktuna Brigadier Saramana ikiba lairik aduda hairiba wafam asi yaubane adubu mahakti thesis aduge guide oikiba khaktane lairik adugade hiram amatada mari leinade amaromda thesis aduda sizinariba data sing adu manipurda mangjongna phongduna chahi kayagi mamangdage market ta phangliba lairik sing adudage lauba tongan tongan ba source singi matungi na hapane maram asina loop sing amade miyoi kharana pukhalagli ba wafam asi thesis adubu iriba miyoi aduge mahutta hanadagi market ta phongduna leiraba lairik sing adubu iriba madi puthokliba miyoi singda oina wakatpham thoi hainasu mahakna makhata na phongdorokle Kanglagi hojang manakta maidingu narsingage mitam CM na sangakhre maraibak nungsibagi wakalon galoina na apunba Manipura masagat lase Chief Minister Kanglagi nongchup thangba hojang mamangda nauna saba maidingu narsingage mitam Chief Minister nongthongbam bidena sangaduna miyam da khusina khibaga loina na lamda masige artist singda laingang na piba Chief Minister ge artist singi tengbang gi senpham su yanthokre lamda masida khunda minariba phurup khudingmak na Nationalism ki wakalon galoina na apunba Manipura ma semgat na bohona si haina Chief Minister N Biren na phongdokre aroi bada tabiri ba pumnamak po thagatjari